Hairang Lairang channel na mayamgidamakta pujarakli Chingmi Singgi Phunga Wari Asi Jolneng. Thaina mamangaida Asi Jolneng kaubi masak matau phajabi masam sangbi leisabi ama leirami. Mahaki masamasi asuki matik sangi madudi mana chatpada leibakta soro soro chingi. Mahak asi khulladuda leiba lukhrabi amagi machanupaga nungsinarami. Makoina leiriba khuladudagi khara chatlaga atopa khullamada ina kaira khunba khukan panganba machil manau taret khakchu leirami. Makoina Asi Jolnengi masak matau phajabagi paudu tabada machil manau tarukna mayamba ahalgidamak Asi Jolneng pokpa mapa khulakpada machanupi piyu hairusi ngangnarami. Nongma machil manau taretna Asi Jolnengbu yengba chakngan charaga lai. Makoina asum lakpada lambida chonga sangu amana machilna leibak handuna ising thamnanaba khong ama taurami. Machil manau taret lakpa ubada chonga sangugi maraktagi ahal oiba amana ha taibangmi nakhoi taretna chatlibadu kadaidano hanglai. Nakhoigi khulda Asi Jolneng kaubi masak matau phajabi nupi ama lei haina batai. Mabu yenge laklibani khumlai. Nakhoina mabu lauge khallabadi aikhoina tauriba khong asida nakhoi taretna ising soktuna khara haijinbiramu. Masigi ising asida nakhoi taretna iruja thoktuna chatlabadi nakhoina ninglibadu thungani. Asi Jolneng nasu nakhoibu ubada pamgani hairakpada chongagi wadu tabada makhoi machil manau taretna chonga chinthibi nakhoigi nawa taningde haina makhoina wana taujaba khong adu mensinlamlaga chatki. Maduda chongana chaichaiduna leihawi. Ngaihak leiraga lukhrabi macha adu laktuna thunglari. Makhoina taujaba khong mensinbirambada chonga singna mathwai waduna leibadu ubada lukhrabi machana changsillaga khong adu amuk tauthokbire. Loktagi ising sokluraga khongdu thannanaba haijinbire. Madu ubada chonga sangugi maraktagi ahaloiba aduna thoraktuna ha taibangmi khong asidagi ising lauraga iruja thou adu oirabadi nahak ningba pumnamak thungani. Aduga nahakna awaba taraba matamda aikhoibu kaurau aikhoi laktuna nangi nateng pangbiragi. Chongagi wadu thajaduna lukhrabi machana khong adudagi ising khara lauraduna iruja thoklaga Asi Jolnengi mayum tana lai. Mang thana chatkiba machil manau taret aduna khara chatlaga tenawa sangu amana hairit pambigi akoibada hauriba sai tingkhang mayam adu machinna thek tuna thudekpa thengnarami. Machil manau taretna lakpa ubada tenawa amana thoraktuna ha taibang misa aikhoina thudekliba sai tingkhang asi nakhoi mayamna khara thudekpiramu. Sai tingkhang mayam asi leibana aikhoi amunba hairit mayam asi chaba phangdre. Tenawagi wadu tabada machil manau taretna hai tenawa chingonbi nakhoigi nathibong chananabagidamakta aikhoina karigi sai tingkhang thudeklugani asi haiduna chairamlaga machil manau taret adu chatki. Ngaihak leiraga lukhrabi macha adu lai. Tenawana sai tingkhang mayam asi khara thudekpiramu hairabada lukhrabi machana changsinduna thudekpire. Sai tingkhang thudeklabada makhoi mayam paisinduna hairit amunba singadu mabuk thanna chare. Tenawa singdu harauraduna ha taibangmi nangna ningliba pumnamak thungjaro. Aduga nangna awaba taraba matamda kaurau aikhoi mayam laktuna nangi nateng pangbirage hairai. Lukhrabi macha adu khara chatlaga nungsit amuk thengnare. Ha taibangmi nahaka aiga marup sanasi angamba mateng pangnasi nahakna khanglabadi aigi leifam taklamu hairai. Nungsiki wadu tabada lukhrabi machana marup nahak ningtham thadana awanglomda silau nongju thadana kharomda silau hairakpada lukhrabi machagi wadu tabada nungsitchu yaningduna harau leihauri. Khara chatlaga lukhrabi machana leichil mapayama thengnei. Nahakna aigi leifam takpiyu aikhoi ani marup sanasi hairakpada leichilgi wadu tabada lukhrabi machana kalen thada nahak awangba chingdonda layu
ꯅꯤꯡꯊꯝ ꯊꯥꯗ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯌꯨ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯋꯥꯗꯨ ꯂꯩꯆꯤꯜꯁꯨ ꯌꯥꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯁꯥꯟꯅꯔꯦ꯫ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯁꯤ ꯍꯥꯏꯅꯔꯦ꯫ ꯂꯩꯆꯤꯜꯁꯨ ꯆꯠꯈ꯭ꯔꯦ, ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯁꯨ ꯂꯥꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯁꯤ ꯑꯁꯤ ꯖꯣꯜꯅꯦꯡꯗꯤ ꯍꯅꯨꯕꯤꯒꯤ ꯐꯤꯖꯦꯠ ꯁꯦꯠꯆꯤꯜꯂꯒ ꯁꯤꯡ ꯆꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯤꯜ ꯃꯅꯥꯎ 8 ꯂꯥꯛꯄ ꯎꯕꯗ ꯑꯁꯤ ꯖꯣꯜꯅꯦꯡꯅ "ꯏꯁꯨꯁꯥ, ꯅꯈꯣꯏꯅ ꯆꯠꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ" ꯍꯪꯂꯛꯏ꯫ ꯃꯆꯤꯜ ꯃꯅꯥꯎ 8ꯅ ꯏꯕꯦꯜꯈꯣꯏꯒꯤ ꯈꯨꯜꯗ ꯑꯁꯤ ꯖꯣꯜꯅꯦꯡ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩ ꯍꯥꯏꯕ ꯄꯥꯎ ꯇꯥꯗꯨꯅ ꯃꯥꯕꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯏ꯫ ꯍꯅꯨꯕꯤꯒꯤ ꯐꯤꯖꯦꯠ ꯁꯦꯠꯆꯤꯜꯂꯤꯕꯤ ꯑꯁꯤ ꯖꯣꯜꯅꯦꯡꯅ "ꯅꯈꯣꯏꯅ ꯃꯥꯒꯤ ꯃꯌꯨꯝ ꯈꯪꯅꯤꯡꯂꯕꯗꯤ ꯏꯕꯦꯜꯒꯤ ꯁꯤꯡ ꯑꯁꯤ ꯈꯔ ꯆꯟꯕꯤꯔꯝꯃꯨ, ꯇꯥꯛꯄꯤꯒꯦ" ꯍꯥꯏꯔꯛꯏ꯫ ꯃꯆꯤꯜ ꯃꯅꯥꯎ 8ꯅ ꯁꯤꯡ ꯆꯟꯕꯗꯤ ꯂꯥꯏꯔꯗꯨꯅ ꯆꯩꯔꯝꯂꯒ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯂꯥꯛꯏ꯫ ꯍꯅꯨꯕꯤꯒꯤ ꯐꯤꯖꯦꯠ ꯁꯦꯠꯆꯤꯜꯂꯤꯕꯤ ꯑꯁꯤ ꯖꯣꯜꯅꯦꯡꯅ ꯃꯥꯒꯤ ꯃꯕꯨꯛꯆꯦꯜ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯆꯪꯁꯤꯜꯂꯒ "ꯍꯥ ꯄꯥꯈꯪ, ꯑꯩꯒꯤ ꯁꯤꯡ ꯈꯔ ꯆꯟꯕꯤꯔꯝꯃꯨ" ꯍꯥꯏꯔꯛꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯃꯉꯣꯟꯗꯒꯤ ꯊꯥꯡꯖꯧ ꯂꯧꯔꯒ ꯁꯤꯡ ꯑꯗꯨ ꯆꯟꯕꯤꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯁꯝꯗ ꯋꯥꯍꯣꯡꯅ ꯖꯒꯣꯏ ꯁꯥꯕꯗ ꯃꯃꯩ ꯐꯟꯗꯣꯛꯄꯒꯨꯝ ꯁꯝꯗ ꯁꯤꯡ ꯃꯌꯥꯝꯗꯨ ꯍꯥꯞꯄꯤꯔꯦ꯫ ꯃꯗꯨ ꯎꯕꯗ ꯍꯅꯨꯕꯤꯒꯤ ꯐꯤꯖꯦꯠ ꯁꯦꯠꯆꯤꯜꯂꯤꯕꯤ ꯑꯁꯤ ꯖꯣꯜꯅꯦꯡꯁꯨ ꯍꯔꯥꯎꯔꯦ꯫ "ꯍꯥ ꯄꯥꯈꯪ, ꯅꯍꯥꯛꯅ ꯅꯤꯡꯂꯤꯕ ꯄꯨꯝꯅꯃꯛ ꯊꯨꯡꯖꯔꯣ" ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯃꯍꯥꯛ ꯃꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯣꯟꯅ ꯆꯪꯈ꯭ꯔꯒ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯏꯃꯨꯡꯗ ꯂꯩꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯤꯜ ꯃꯅꯥꯎ 8 ꯑꯃꯁꯨꯡ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯃꯈꯣꯏ 9 ꯑꯗꯨ ꯑꯁꯤ ꯖꯣꯜꯅꯦꯡꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯋꯥꯅ ꯆꯥꯡ ꯍꯥꯗꯨꯅ ꯁꯥꯔꯤꯕ ꯄꯥꯈꯪ ꯐꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯤ ꯖꯣꯜꯅꯦꯡꯕꯨ ꯄꯣꯛꯄ ꯃꯄꯥ ꯈꯨꯂꯥꯛꯄ ꯑꯗꯨ ꯊꯣꯔꯛꯇꯨꯅ "ꯏꯆꯥꯁꯥ, ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯄꯥꯝꯂꯕꯗꯤ ꯅꯈꯣꯏꯒꯤ ꯇꯧꯕ ꯉꯝꯕ ꯅꯇꯤꯛ ꯅꯊꯧꯅꯥ ꯑꯗꯨ ꯍꯥꯟꯅ ꯌꯦꯡꯈꯤꯕ ꯇꯥꯏ꯫ ꯑꯩꯅ ꯇꯧ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯂꯕꯗꯤ ꯃꯪꯀꯛ ꯂꯧꯗꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯄꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯒꯅ ꯈꯨꯜꯗ ꯁꯟꯗꯪ ꯌꯨ ꯈꯔꯨꯡ ꯀꯣꯡꯒꯗꯕꯅꯤ" ꯍꯥꯏꯔꯛꯏ꯫ ꯈꯨꯂꯥꯛꯄꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯤꯜ ꯃꯅꯥꯎ 8ꯇꯤ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯦ꯫ ꯑꯗꯨꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯗꯤ ꯃꯔꯨ ꯂꯨꯛꯇꯨꯅ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯈꯨꯂꯥꯛꯄꯅ ꯃꯆꯤꯜ ꯃꯅꯥꯎ 8ꯇ "ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯄꯥꯝꯂꯧꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯃꯌꯥꯝ ꯑꯁꯤ ꯌꯥꯟꯊꯠꯂꯨ"꯫ ꯃꯆꯤꯜ ꯃꯅꯥꯎ 8ꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯄꯥꯝꯂꯧꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯌꯥꯟꯕꯗ ꯇꯪꯈꯥꯏ ꯐꯥꯎꯕ ꯆꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯗꯤ ꯋꯥꯕꯅ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ, ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯃꯪꯗ ꯃꯥꯒꯤ ꯃꯔꯨꯞ ꯅꯨꯡꯁꯤꯠ ꯂꯥꯛꯇꯨꯅ "ꯃꯔꯨꯞ, ꯋꯥꯔꯨꯒꯅꯨ, ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯄꯥꯝꯂꯧꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯡꯗ ꯊꯥꯡꯐꯝ ꯑꯃꯃꯝ ꯍꯛꯎ, ꯑꯗꯨꯒ ꯅꯍꯥꯛꯅ ꯊꯥꯞꯅ ꯍꯟꯗꯣꯛꯇꯨꯅ ꯂꯩꯔꯒ 'ꯎ' ꯍꯥꯏꯅ ꯂꯥꯎꯔꯛꯎ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯥꯅ ꯈꯨꯂꯥꯛꯄꯒꯤ ꯄꯥꯝꯂꯧꯗ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯊꯥꯡꯐꯝ ꯑꯃꯃꯝ ꯍꯛꯂꯒ ꯂꯥꯞꯅ ꯍꯟꯗꯣꯛꯇꯨꯅ ꯂꯩꯔꯒ 'ꯎ' ꯍꯥꯏꯅ ꯂꯥꯎꯔꯛꯏ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯇꯨꯅ ꯄꯥꯝꯂꯧꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯔꯨ ꯐꯨꯛꯇꯨꯅ ꯍꯨꯝꯗꯣꯛꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯍꯔꯥꯎꯅ ꯆꯦꯟꯈ꯭ꯔꯒ ꯈꯨꯂꯥꯛꯄꯗ ꯄꯥꯝꯂꯧꯗ ꯍꯧꯕ ꯎ ꯋꯥ ꯄꯨꯝꯅꯃꯛ ꯌꯥꯟꯕ ꯂꯣꯏꯔꯦ ꯍꯥꯏꯔꯨꯔꯦ꯫ ꯑꯗꯨꯗꯒꯤ ꯈꯨꯂꯥꯛꯄꯅ ꯃꯥꯅ ꯅꯤꯡꯊꯝ ꯊꯥꯗ ꯐꯝꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯅꯅꯕ ꯊꯣꯡꯒꯥꯟꯗ ꯇꯥꯔꯤꯕ ꯅꯨꯡꯄꯥꯛ ꯑꯗꯨ ꯂꯧꯔꯨꯔꯒ ꯃꯥꯒꯤ ꯁꯨꯃꯥꯡꯗ ꯊꯝꯃꯨ ꯍꯥꯏꯔꯛꯂꯕꯗ ꯃꯆꯤල් ꯃꯅꯥꯎ 8ꯇꯤ ꯅꯨꯡꯄꯥꯛ ꯑꯗꯨ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯂꯦꯡꯕ ꯉꯝꯗ꯭ꯔꯕꯗ ꯅꯨꯡꯄꯥꯛ ꯑꯁꯤ ꯀꯔꯝꯅ ꯊꯥꯡꯁꯤꯒꯦ ꯈꯜꯂꯤꯉꯩ ꯃꯥꯒꯤ ꯃꯔꯨꯞ ꯂꯩꯆꯤꯜ ꯂꯥꯛꯇꯨꯅ ꯊꯨꯡꯂꯔꯦ꯫ ꯂꯩꯆꯤꯜꯅ "ꯋꯥꯔꯨꯒꯅꯨ ꯃꯔꯨꯞ, ꯑꯩꯅ ꯅꯨꯡꯄꯥꯛ ꯑꯁꯤ ꯊꯥꯡꯕꯤꯒꯅꯤ꯫ ꯋꯥꯛꯇꯪꯗ ꯍꯤꯗꯥꯛ ꯍꯥꯞꯇꯨꯅ ꯃꯩꯈꯨ ꯌꯥꯝꯅ ꯊꯣꯛꯍꯜꯂꯒ ꯊꯛꯇꯨꯅ ꯆꯠꯂꯨ꯫ ꯃꯩꯈꯨ ꯑꯗꯨ ꯃꯊꯛꯇ ꯀꯥꯝꯈꯠꯂꯨ, ꯑꯩꯅ ꯃꯩꯈꯨ ꯃꯔꯛꯇ ꯆꯪꯂꯒ ꯅꯨꯡꯄꯥꯛ ꯑꯗꯨ ꯊꯥꯡꯕꯤꯒꯦ"꯫ ꯂꯩꯆꯤꯜꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯋꯥꯛꯇꯪꯗ ꯍꯤꯗꯥꯛ ꯍꯥꯞꯇꯨꯅ ꯊꯛꯂꯒ ꯃꯩꯈꯨ ꯃꯌꯥꯝ ꯑꯗꯨ ꯃꯊꯛꯂꯣꯝꯗ ꯀꯥꯝꯊꯣꯛꯇꯨꯅ ꯆꯠꯂꯤ꯫ ꯇꯨꯡꯗ ꯃꯩꯈꯨ ꯃꯔꯛꯇ ꯂꯩꯆꯤꯜꯅ ꯅꯨꯡꯄꯥꯛ ꯑꯗꯨ ꯄꯨꯔꯒ ꯈꯨꯂꯥꯛꯄꯒꯤ ꯁꯨꯃꯥꯡꯗ ꯊꯥꯗꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯈꯨꯂꯥꯛꯄꯅ ꯐꯧ ꯇꯥꯡ ꯑꯃ ꯁꯨꯃꯥꯡꯗ ꯍꯩꯗꯣꯛꯂꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯃꯔꯨ ꯑꯃꯃꯝꯇ ꯈꯨꯟꯗꯨꯅ ꯃꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯔꯦ꯫ ꯃꯆꯤꯜ ꯃꯅꯥꯎ 8ꯇꯤ ꯈꯨꯟꯗꯨꯅ ꯄꯤꯕ ꯉꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯒꯤ ꯃꯔꯨꯞ ꯆꯣꯉꯥ ꯁꯪꯒꯨ ꯄꯥꯏꯔꯛꯇꯨꯅ ꯐꯧ ꯇꯥꯡ ꯑꯗꯨ ꯈꯨꯜꯂꯒ ꯃꯉꯣꯟꯗ ꯄꯤꯔꯦ꯫
ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯈꯨꯂꯥꯛꯄꯗ ꯁꯤꯟꯅꯔꯦ꯫ ꯍꯪꯒꯥꯝ ꯃꯔꯨ ꯇꯨꯝꯕꯥ ꯑꯃ ꯍꯩꯗꯣꯛꯂꯒ ꯃꯗꯨꯁꯨ ꯃꯔꯨ ꯑꯃꯃꯝꯗ ꯈꯨꯟꯗꯨꯅ ꯄꯤꯌꯨ ꯍꯥꯏꯕꯗ ꯃꯆꯤꯜ ꯃꯅꯥꯎ 8ꯇꯤ ꯈꯨꯟꯕ ꯉꯝꯗ꯭ꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯃꯥꯒꯤ ꯃꯔꯨꯞ ꯎꯆꯦꯛꯁꯤꯡꯒꯤ ꯃꯇꯦꯡꯅ ꯍꯪꯒꯥꯝ ꯃꯔꯨ ꯑꯗꯨ ꯈꯨꯟꯗꯨꯅ ꯈꯨꯂꯥꯛꯄꯗ ꯄꯤꯔꯦ꯫ ꯃꯆꯤꯜ ꯃꯅꯥꯎ 8 ꯑꯗꯨꯗꯤ ꯈꯨꯜꯗ ꯌꯨ ꯈꯔꯨꯡ ꯁꯟꯗꯪ ꯀꯣꯡꯂꯝꯂꯒ ꯁꯥꯎꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯆꯥꯗ ꯊꯛꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯆꯤꯜ ꯃꯅꯥꯎ 8ꯁꯨ ꯂꯝꯍꯥꯡꯗ ꯄꯨꯟꯅ ꯁꯤꯃꯤꯟꯅꯔꯦ꯫ ꯂꯥꯏꯒꯤ ꯅꯣꯡꯗꯝꯗꯒꯤ ꯃꯈꯣꯏ ꯃꯆꯤꯜ ꯃꯅꯥꯎ 8ꯁꯨ ꯊꯋꯥꯟꯃꯤꯆꯥꯛ ꯑꯣꯏꯈꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯃꯥꯅ ꯄꯥꯝꯖꯕ ꯑꯁꯤꯖꯣꯜꯅꯦꯡ ꯑꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯈꯔ ꯆꯠꯂꯒ ꯑꯁꯤꯖꯣꯜꯅꯦꯡꯅ ꯃꯥꯒꯤ ꯐꯤꯅꯨꯡꯗ ꯁꯦꯠꯄ ꯐꯤ ꯑꯗꯨ ꯄꯨꯔꯛꯄ ꯀꯥꯎꯔꯝꯂꯦ ꯍꯥꯏꯔꯛꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯅꯍꯥꯛꯀ ꯂꯣꯏꯅꯅ ꯆꯠꯂꯕꯗꯤ ꯇꯞꯂꯒꯅꯤ, ꯅꯍꯥꯛ ꯎꯄꯥꯝꯕꯤ ꯑꯁꯤꯒꯤ ꯎꯇꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯨ, ꯑꯩ ꯆꯦꯟꯗꯨꯅ ꯅꯌꯨꯝꯗꯒꯤ ꯐꯤ ꯑꯗꯨ ꯂꯧꯔꯨꯒꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯗꯨꯅ ꯑꯁꯤꯖꯣꯜꯅꯦꯡꯕꯨ ꯏꯁꯤꯡ ꯈꯣꯡ ꯃꯌꯥꯗ ꯍꯧꯕ ꯎꯄꯥꯝꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯄꯤꯔꯒ ꯎꯁꯥ ꯑꯃꯗ ꯐꯝꯍꯜꯂꯦ꯫ ꯎꯗ ꯀꯅꯥꯒꯨꯝꯕꯅ ꯀꯥꯕ ꯉꯝꯗꯅꯕ ꯎꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯀꯨ ꯑꯗꯨ ꯊꯥꯡꯅ ꯁꯤꯠ ꯅꯥꯟꯅ ꯈꯣꯛꯇꯣꯛꯂꯒ ꯅꯥꯜꯍꯜꯂꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯈꯨꯂꯥꯛꯄꯒꯤ ꯃꯌꯨꯝ ꯇꯥꯟꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯤꯖꯣꯜꯅꯦꯡꯅ ꯎꯁꯥꯗ ꯐꯝꯗꯨꯅ ꯃꯄꯨꯔꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯤꯡꯆꯥꯕꯤ ꯑꯃ ꯈꯣꯡꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ꯫ ꯃꯥꯅ ꯏꯁꯤꯡ ꯁꯣꯛꯀꯗꯕꯒꯤ ꯂꯨꯛꯊꯕꯗ ꯏꯁꯤꯡꯗ ꯇꯥꯔꯤꯕ ꯑꯁꯤꯖꯣꯜꯅꯦꯡꯒꯤ ꯃꯃꯤ ꯑꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯑꯩꯒꯤ ꯁꯛꯁꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ ꯍꯥꯏꯅ ꯃꯃꯤ ꯑꯗꯨ ꯌꯦꯡꯗꯨꯅ ꯊꯥꯒꯠꯆꯩ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯎꯁꯥꯗ ꯐꯝꯂꯤꯕ ꯑꯁꯤꯖꯣꯜꯅꯦꯡꯅ ꯅꯣꯛꯅꯤꯡꯂꯗꯨꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯃꯈꯣꯜ ꯇꯥꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯈꯠꯈꯤꯕꯗ ꯎꯁꯥꯗ ꯐꯝꯂꯤꯕ ꯑꯁꯤꯖꯣꯜꯅꯦꯡꯕꯨ ꯎꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯥꯕꯨ ꯆꯥꯔꯒꯦ ꯈꯜꯂꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯎ, ꯅꯪꯒ ꯑꯩꯒ ꯏꯇꯥ ꯁꯥꯟꯅꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯁꯤꯖꯣꯜꯅꯦꯡꯅ ꯀꯤꯗꯨꯅ ꯀꯨꯝꯊꯔꯛꯎ ꯌꯥꯗ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯅ ꯑꯁꯤꯖꯣꯜꯅꯦꯡꯒꯤ ꯃꯁꯝ ꯑꯗꯨ ꯂꯥꯝꯗꯨꯅ ꯄꯥꯏꯔꯒ ꯎꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯎꯁꯥꯗ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯍꯤꯡꯆꯥꯕꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯍꯤꯛ ꯀꯥꯏꯅꯁꯤ ꯍꯥꯏꯔꯦ꯫ ꯑꯁꯤꯖꯣꯜꯅꯦꯡꯅ ꯃꯄꯨꯔꯣꯏꯕ ꯂꯥꯛꯄ ꯉꯥꯏꯒꯦ ꯈꯜꯂꯗꯨꯅ ꯑꯩ ꯍꯥꯟꯅ ꯍꯤꯛ ꯀꯥꯏꯒꯦ ꯍꯥꯏꯔꯦ꯫ ꯃꯍꯥꯛꯅ ꯍꯤꯛ ꯀꯥꯏꯕꯗꯒꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯁꯝ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯈꯨꯕꯤ ꯈꯨꯕꯤꯃꯨꯛ ꯆꯥꯎꯕ ꯍꯤꯛꯄꯤ ꯃꯌꯥꯝ ꯑꯗꯨ ꯂꯩꯕ ꯎꯔꯦ꯫ ꯃꯈꯨꯠꯇ ꯍꯤꯛꯄꯤꯅ ꯆꯤꯛꯂꯛꯀꯗ꯭ꯔꯥ ꯀꯤꯕꯗꯒꯤ ꯃꯍꯥꯛ ꯍꯤꯛꯄꯤ ꯑꯃꯠꯇ ꯐꯥꯕ ꯉꯝꯗ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯅ ꯀꯔꯤ ꯇꯧꯔꯦ ꯏꯇꯥ ꯍꯪꯂꯛꯂꯕꯗ ꯑꯁꯤꯖꯣꯜꯅꯦꯡꯅ ꯍꯤꯛ ꯂꯩꯇꯦ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯅꯪꯒꯤ ꯍꯤꯛ ꯀꯥꯏꯕꯤꯒꯦ ꯍꯥꯏꯗꯨꯅ ꯑꯁꯤꯖꯣꯜꯅꯦꯡꯒꯤ ꯃꯀꯣꯛꯀꯤ ꯃꯁꯝ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯍꯤꯛ ꯀꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯍꯤꯛ ꯀꯥꯏꯅ ꯀꯥꯏꯅ ꯍꯤꯡꯆꯥꯕꯤꯅ ꯃꯥꯒꯤ ꯊꯧꯔꯕ ꯈꯨꯖꯤꯜ ꯑꯗꯨꯅ ꯃꯀꯣꯛꯇ ꯈꯣꯠꯇꯨꯅ ꯏ ꯊꯣꯛꯍꯜꯂꯦ꯫ ꯑꯁꯤꯖꯣꯜꯅꯦꯡꯅ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯇꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯍꯤꯛ ꯆꯤꯛꯄꯒꯤ ꯅꯥꯕꯅꯤ ꯈꯨꯝꯂꯛꯏ꯫ ꯍꯤꯛ ꯀꯥꯏꯅ ꯀꯥꯏꯅ ꯃꯀꯣꯛꯇꯒꯤ ꯊꯣꯔꯛꯄ ꯏ ꯑꯗꯨ ꯂꯣꯟꯅ ꯂꯣꯟꯅ ꯍꯤꯡꯆꯥꯕꯤꯅ ꯆꯨꯞꯄ ꯍꯧꯔꯛꯂꯦ꯫ ꯏ ꯌꯥꯝꯅ ꯆꯨꯞꯊꯣꯛꯈꯤꯕꯗꯒꯤ ꯑꯁꯤꯖꯣꯜꯅꯦꯡ ꯃꯁꯥ ꯆꯣꯛꯊꯔꯛꯂꯦ, ꯃꯄꯥꯡꯒꯜ ꯂꯩꯔꯛꯇ꯭ꯔꯦ꯫ ꯃꯗꯨ ꯐꯥꯎꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯤ ꯍꯜꯂꯛꯇ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯅ ꯏꯇꯥ ꯅꯪ ꯉꯁꯤꯗꯤ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯕ ꯇꯥꯔꯕꯅꯤꯅ ꯅꯍꯥꯛꯄꯨ ꯌꯨꯡꯅ ꯌꯣꯠꯂꯨꯔꯥ ꯍꯪꯂꯛꯏ꯫ ꯑꯁꯤꯖꯣꯜꯅꯦꯡꯅ ꯃꯥꯒꯤ ꯃꯕꯨꯡꯉꯣ ꯂꯥꯛꯄ ꯉꯥꯏꯒꯦ ꯈꯜꯂꯗꯨꯅ ꯐꯩꯅ ꯌꯣꯠꯂꯨ ꯍꯥꯏꯔꯦ꯫ ꯍꯤꯡꯆꯥꯕꯤꯅ 2-3ꯂꯛ ꯐꯩꯅ ꯌꯣꯠꯀꯦ ꯍꯣꯠꯅꯕꯗ ꯌꯥꯗ꯭ꯔꯗꯨꯅ ꯌꯨꯡꯅ ꯌꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯤꯖꯣꯜꯅꯦꯡꯅ ꯁꯦꯠꯄ ꯐꯤꯖꯣꯜ ꯄꯨꯝꯅꯃꯛ ꯁꯦꯠꯆꯤꯟꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯑꯁꯤꯖꯣꯜꯅꯦꯡ ꯁꯥꯗꯨꯅ ꯎꯊꯛꯇ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯊꯨꯡꯂꯔꯦ꯫ ꯎꯊꯛꯇ ꯐꯝꯂꯤꯕ ꯑꯁꯤꯖꯣꯜꯅꯦꯡ ꯃꯥꯟꯗꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯀꯨ ꯈꯣꯛꯇꯣꯛꯈ꯭ꯔꯕ ꯎ ꯑꯁꯤ ꯀꯥꯕ ꯉꯝꯂꯣꯏ ꯈꯜꯂꯗꯨꯅ ꯑꯁꯤꯖꯣꯜꯅꯦꯡ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯍꯥꯛꯀꯤ ꯄꯥ ꯑꯗꯨ ꯀꯔꯤꯒꯤ ꯑꯗꯨꯛ ꯁꯥꯡꯂꯤꯕꯅꯣ ꯍꯪꯂꯛꯂꯦ꯫ ꯍꯤꯡꯆꯥꯕꯤꯅ ꯏꯕꯨꯡꯉꯣ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯕꯗ ꯄꯥ ꯑꯁꯤ ꯈꯔ ꯁꯥꯡꯈ꯭ꯔꯦ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯒ ꯀꯨꯆꯨ ꯃꯨꯔꯤꯕ ꯑꯁꯤꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯪꯂꯛꯂꯕꯗ ꯍꯤꯡꯆꯥꯕꯤꯅ ꯏꯕꯨꯡꯉꯣ ꯉꯥꯏꯕꯗ ꯅꯨꯡꯁꯥꯅ ꯌꯩꯗꯨꯅ ꯀꯨꯆꯨ ꯑꯁꯤ ꯃꯨꯔꯤꯕꯅꯤ ꯈꯨꯝꯂꯛꯏ꯫ ꯑꯁꯤꯖꯣꯜꯅꯦꯡ ꯑꯁꯦꯡꯕꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅ ꯃꯍꯥꯛꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯎꯊꯛꯇꯒꯤ ꯂꯧꯊꯔꯒ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯇꯥꯟꯅ ꯂꯥꯛꯏ꯫ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛ ꯑꯩꯒꯤ ꯅꯨꯄꯤ ꯁꯦꯡꯂꯕꯗꯤ ꯑꯩꯒꯤ ꯏꯇꯨꯡ ꯇꯝꯅ ꯏꯟꯅꯔꯛꯎ ꯍꯥꯏꯔꯒ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯈꯔ ꯆꯠꯂꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯇꯨꯡ ꯆꯨꯝꯅ ꯏꯟꯅꯕ ꯉꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯌꯦꯠꯂꯣꯝꯗ ꯁꯥ ꯎꯆꯦꯛ ꯈꯣꯡꯕ ꯃꯈꯣꯜ ꯍꯦꯛ ꯍꯦꯛ ꯇꯥꯕꯒ ꯆꯥꯅꯤꯡꯗꯨꯅ ꯍꯦꯛꯇ ꯌꯦꯡꯂꯨꯏ꯫ ꯅꯨꯄꯥꯅ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯌꯦꯡꯂꯤꯕꯗꯨꯕꯣ ꯍꯪꯂꯕꯗ ꯍꯤꯡꯆꯥꯕꯤꯅ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯣꯡꯗꯨꯅ ꯆꯥꯅꯅꯕ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯍꯧꯔꯕꯗꯤ
ꯍꯦꯛꯇꯨꯅ ꯄꯨꯒꯦ ꯈꯟꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯈꯨꯝꯂꯛꯏ꯫ ꯈꯔ ꯆꯠꯂꯒ ꯍꯤꯡꯆꯥꯕꯤꯅ ꯃꯈꯣꯡ ꯍꯥꯝꯅꯤꯡꯂꯦ ꯍꯥꯏꯔꯕꯗ ꯃꯄꯨꯔꯣꯏꯕꯅ ꯂꯝꯈꯥꯡꯗ ꯅꯈꯣꯡ ꯍꯥꯝꯕ ꯌꯥꯗꯦ, ꯌꯨꯝ ꯌꯧꯔꯒ ꯍꯥꯝꯒꯗꯧꯕꯅꯤ ꯍꯥꯏꯗꯨꯅ ꯊꯤꯡꯗꯨꯅ ꯄꯨꯔꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯒ ꯌꯨꯝꯒꯤ ꯖꯇ꯭ꯔꯥ ꯃꯈꯣꯡꯗ ꯃꯈꯣꯡ ꯍꯥꯝꯍꯜꯂꯦ꯫ ꯃꯥꯅ ꯍꯥꯝꯗꯣꯛꯄ ꯑꯃꯥꯡꯕꯗꯨꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯥꯡꯕ ꯂꯩꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯗ꯭ꯔꯨꯝ ꯑꯈꯥꯕꯤ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯍꯤꯡꯆꯥꯕꯤꯗ ꯃꯁꯤꯗ ꯍꯧꯔꯤꯕ ꯈꯣꯡꯗ꯭ꯔꯨꯝ ꯄꯥꯝꯕꯤ ꯑꯁꯤ ꯐꯣꯏꯗꯠꯀꯅꯨ, ꯃꯇꯣꯜ ꯊꯥꯗꯠꯀꯅꯨ ꯍꯥꯏꯔꯛꯂꯕꯗ ꯃꯥꯕꯨ ꯀꯤꯕꯗꯒꯤ ꯍꯤꯡꯆꯥꯕꯤꯅ ꯈꯣꯡꯗ꯭ꯔꯨꯝ ꯄꯥꯝꯕꯤ ꯑꯗꯨ ꯁꯣꯛꯇꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯈꯣꯡꯗ꯭ꯔꯨꯝ ꯑꯗꯨ ꯃꯔꯤ ꯆꯠꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯐꯃꯨꯡ ꯃꯌꯥꯏꯃꯛꯇꯗ ꯆꯥꯎꯔꯕ ꯈꯣꯡꯗ꯭ꯔꯨꯝ ꯑꯃ ꯄꯥꯜꯂꯦ꯫ ꯈꯣꯡꯗ꯭ꯔꯨꯝ ꯑꯗꯨ ꯍꯦꯛꯇꯣꯛꯀꯅꯨ ꯊꯤꯡꯗꯨꯅ ꯂꯤꯍꯜꯂꯒ ꯈꯣꯡꯗ꯭ꯔꯨꯝ ꯑꯗꯨ ꯍꯦꯛꯇꯨꯅ ꯃꯥꯒꯤ ꯂꯨꯈꯨꯝꯗ ꯊꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯈꯣꯡꯗ꯭ꯔꯨꯝ ꯑꯗꯨ ꯃꯅꯨꯡ ꯍꯣꯗꯨꯅ ꯇꯨꯝꯕꯥ ꯑꯣꯜꯂꯦ꯫ ꯇꯨꯝꯕꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯤꯖꯣꯜꯅꯦꯡ ꯂꯩꯔꯦ꯫ ꯅꯣꯡꯃ ꯃꯇꯩ ꯃꯅꯥꯎ ꯄꯥꯝꯂꯧ ꯈꯥꯎꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯇꯨꯝꯕꯥ ꯃꯅꯨꯡꯗꯒꯤ ꯑꯁꯤꯖꯣꯜꯅꯦꯡꯅ ꯊꯣꯔꯛꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯅꯅꯕ ꯆꯥꯛ ꯊꯣꯡꯗꯨꯅ ꯊꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯕꯛ ꯏꯟꯈꯥꯡ ꯅꯣꯝꯕ ꯈꯣꯠꯄ ꯂꯣꯏꯔꯒ ꯑꯁꯤꯖꯣꯜꯅꯦꯡ ꯇꯨꯝꯕꯥ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯩ ꯃꯅꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯊꯅꯝꯕꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯗ ꯆꯠꯇꯨꯅ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯆꯥꯛ ꯊꯣꯡꯕꯤꯒꯦ ꯍꯪꯕꯗꯁꯨ ꯀꯅꯥꯁꯨ ꯊꯣꯡꯗꯦ ꯈꯨꯝꯂꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯊꯝꯕꯤꯔꯝꯕ ꯑꯁꯤꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯆꯤꯡꯅꯔꯛꯂꯦ꯫ ꯃꯤꯔ ꯂꯥꯏꯔ ꯑꯁꯦꯡꯕ ꯈꯪꯂꯒꯦ ꯈꯜꯂꯗꯨꯅ ꯅꯣꯡꯉꯥꯜꯂꯒ ꯃꯇꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯄꯥꯝꯂꯧꯗ ꯄꯥꯝ ꯌꯥꯟꯕ ꯆꯠꯂꯣ, ꯑꯩ ꯈꯔ ꯇꯞꯅ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯆꯠꯄ ꯁꯥꯁꯤꯟꯅꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯊꯣꯡ ꯑꯗꯨ ꯃꯄꯥꯟꯗ ꯂꯣꯟꯁꯤꯟꯗꯨꯅ ꯌꯦꯅꯈꯥꯗ ꯂꯨꯝꯗꯨꯅ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯁꯤꯖꯣꯜꯅꯦꯡ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯇꯨꯝꯕꯥ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯅꯣꯝꯗꯨꯅ ꯆꯥꯛ ꯊꯣꯡꯉꯤ꯫ ꯃꯍꯥꯛꯅ ꯊꯕꯛ ꯅꯣꯝꯕꯒꯤ ꯈꯨꯖꯤ ꯈꯣꯡꯖꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯐꯛꯂꯥꯡ ꯑꯍꯣꯕꯗ ꯂꯣꯟꯅ ꯌꯦꯡꯉꯤ꯫ ꯏꯃꯨꯡꯗ ꯊꯕꯛ ꯅꯣꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯁꯤꯖꯣꯜꯅꯦꯡꯅꯤ ꯈꯪꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯂꯣꯟꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯂꯒ ꯃꯥꯒꯤ ꯈꯨꯖꯦꯡꯗꯨ ꯐꯥꯔꯝꯃꯤ꯫ ꯆꯦꯟꯕ ꯌꯥꯗ꯭ꯔꯕꯗ ꯑꯁꯤꯖꯣꯜꯅꯦꯡꯅ ꯃꯄꯨꯔꯣꯏꯕꯗ ꯃꯥꯕꯨ ꯍꯤꯡꯆꯥꯕꯤꯅ ꯍꯥꯠꯄ ꯍꯧꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯊꯪꯁꯤꯠꯅ ꯂꯤꯔꯝꯃꯤ꯫ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯍꯤꯡꯆꯥꯕꯤꯅꯤ ꯈꯪꯂꯕꯗ ꯃꯥꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯊꯥꯡ ꯐꯦꯡꯕ ꯍꯧꯔꯛꯂꯦ꯫ ꯍꯤꯡꯆꯥꯕꯤ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯑꯁꯤꯖꯣꯜꯅꯦꯡ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯇꯨꯝꯕꯥ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯈꯔ ꯊꯤꯔꯒ ꯁꯝꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯏ꯫ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯁꯤꯡꯒꯤ ꯃꯊꯛꯇ ꯁꯖꯤꯒꯤ ꯁꯗꯨꯝ ꯑꯃꯁꯨ ꯍꯥꯞꯂꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯁꯤꯡ ꯃꯊꯛꯇ ꯌꯥꯎꯔꯤꯕ ꯁꯖꯤꯒꯤ ꯁꯥ ꯑꯗꯨ ꯃꯄꯨꯔꯣꯏꯕꯗ ꯂꯧꯊꯧ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯊꯥꯡ ꯑꯗꯨ ꯐꯤꯅꯨꯡꯗ ꯂꯣꯠꯇꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯅꯥꯛꯇ ꯁꯖꯤꯒꯤ ꯁꯗꯨꯝ ꯑꯗꯨ ꯂꯧꯊꯕ ꯆꯪꯂꯛꯏ꯫ ꯍꯤꯡꯆꯥꯕꯤꯗ ꯅꯀꯣꯛ ꯑꯗꯨ ꯅꯣꯟꯊꯧ, ꯂꯥꯝꯕ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯅꯣꯟꯊꯍꯜꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯃꯉꯛꯇꯨ ꯀꯛꯂꯦ꯫ ꯃꯉꯛ ꯀꯛꯂꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯁꯤꯔꯦ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯀꯣꯝ ꯑꯃꯗ ꯂꯨꯅ ꯇꯧꯔꯒ ꯐꯨꯝꯖꯤꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯁꯤꯖꯣꯜꯅꯦꯡꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯤꯡꯆꯥꯕꯤ ꯐꯨꯝꯖꯤꯟꯈꯤꯕ ꯀꯣꯝ ꯑꯗꯨꯗ ꯐꯖꯔꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯛꯏ꯫ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗ ꯐꯖꯔꯕ ꯍꯩꯅꯧ ꯑꯃ ꯄꯥꯜꯂꯤ꯫ ꯑꯁꯤꯖꯣꯜꯅꯦꯡꯗ ꯍꯩꯅꯧ ꯑꯁꯤ ꯆꯥꯔꯨꯅꯨ ꯍꯥꯏ꯫ ꯅꯣꯡꯃ ꯑꯁꯤꯖꯣꯜꯅꯦꯡꯅ ꯃꯃꯨꯟ ꯐꯥꯅ ꯃꯨꯜꯂꯕ ꯐꯖꯔꯕ ꯍꯩꯅꯧ ꯑꯗꯨ ꯎꯕꯗ ꯆꯥꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯍꯩꯅꯧ ꯑꯗꯨ ꯍꯦꯛꯄꯗ ꯍꯤꯡꯆꯥꯕꯤ ꯊꯣꯔꯛꯇꯨꯅ ꯑꯁꯤꯖꯣꯜꯅꯦꯡ ꯑꯗꯨ ꯍꯤꯡꯅ ꯌꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯝ ꯍꯧꯗꯨꯅ ꯂꯩꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯁꯤꯡ ꯆꯜꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯗ ꯑꯁꯤꯖꯣꯜꯅꯦꯡ ꯂꯩꯔꯝꯗ꯭ꯔꯕꯗ ꯀꯧꯔꯝꯃꯤ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯅꯨꯡꯗꯒꯤ ꯑꯁꯤꯖꯣꯜꯅꯦꯡꯅ ꯃꯄꯨꯔꯣꯏꯕꯅ ꯀꯧꯕꯗꯨ ꯇꯥꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯁꯥꯎꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨ ꯌꯥꯟꯊꯠꯂꯒ ꯃꯌꯥꯏꯗ ꯈꯥꯏꯗꯣꯛꯇꯨꯅ ꯑꯁꯤꯖꯣꯜꯅꯦꯡꯕꯨ ꯂꯧꯊꯣꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨ ꯀꯨꯞꯅ ꯈꯥꯏꯗꯣꯛꯂꯒ ꯃꯩ ꯊꯥꯗꯣꯛꯂꯦ꯫ ꯃꯥꯒꯤ ꯃꯩꯇꯥꯜ ꯑꯃꯁꯨꯡ ꯎꯠ ꯑꯗꯨ ꯀꯣꯝ ꯑꯃꯗ ꯇꯧꯔꯒ ꯐꯨꯝꯖꯤꯜꯂꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯩꯇꯥꯜ ꯎꯠ ꯐꯨꯝꯈꯤꯕ ꯀꯣꯝ ꯑꯗꯨꯗ ꯐꯖꯔꯕ ꯂꯐꯨ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯛꯂꯦ꯫ ꯂꯐꯨ ꯃꯅꯥꯛꯇ ꯆꯪꯂꯨꯒꯅꯨ, ꯂꯥ ꯍꯦꯛꯂꯨꯒꯅꯨ ꯍꯥꯏꯅ ꯃꯄꯨꯔꯣꯏꯕꯅ ꯑꯁꯤꯖꯣꯜꯅꯦꯡꯗ ꯁꯤꯡꯅꯩ꯫ ꯅꯣꯡꯃ ꯃꯄꯨꯔꯣꯏꯕꯅ ꯂꯧ ꯈꯥꯎꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯑꯁꯤꯖꯣꯜꯅꯦꯡꯅ ꯌꯨ ꯊꯣꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯤꯖꯤꯟꯅꯅꯕ ꯂꯥ ꯊꯤꯕꯗ ꯐꯪꯂꯛꯇ꯭ꯔꯕꯗ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯈꯤꯕ ꯋꯥꯔꯝꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯕ ꯂꯐꯨ ꯑꯗꯨꯗꯒꯤ ꯂꯥ ꯍꯦꯛꯂꯨꯔꯦ꯫ ꯈꯨꯗꯛꯇ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯆꯣꯡꯊꯣꯔꯛꯇꯨꯅ ꯑꯁꯤꯖꯣꯜꯅꯦꯡꯕꯨ ꯑꯃꯨꯛ ꯌꯣꯠꯁꯤꯟꯈ꯭ꯔꯦ꯫
नुमित तारगा लुख्राबी मचा मयुमदा हलक्पदा मागी नुपी लेरमद्रबदा ममिंग पंदुना कौरकली मपुरोइबना कौबा तारदुना आसीजोलनेंगना हिंचाबिना ओनबा लफु मनुंगदगी खुमलई मपुरोइबना साउदुना लफु पांबी अदु यानथटलगा मयाइदा खाइदोकलगा आसीजोलनेंगबु लौथोकली अदुदगी लफु अदु कुपना कुपना कक्थटलगा इसिंग खोंग मनाक्ता पुदुना चाइना चाइना हाइदोकलुरी नुंसित सिटलक्लबदा लफु मकक मकक मयाम अदु पुनसिंदुना चाउरबा नुंपाक अमा ओंदुना इसिंग खोंग मयादा लैरी नोंगमा आसीजोलनेंगना इसिंग खोंगदा फी सुबा चटली नुमित अदु नोंग ताखिदुना माना सुरीबा फी सिंग अदु फौफम लेरमदे माना असुबा फी अदु नुंपाक अदुगी मथक्ता काखटलगा फौबदा हिंचाबिना ओनबा नुंपाक अदु मयाइदा चेखाइरक्तुना आसीजोलनेंग मनुंगदा चंख्री नुमित तारामदाई फाउबा फी सुबा चटकिबा आसीजोलनेंग हलक्त्रबदा लुख्राबी मचा अदु थीबा लाई माना सुगनी पुखिबा फी सिंगी लेरमलगा आसीजोलनेंगदी लेरमद्रबदा साना हाटख्रमाले खंदुना मथ्वाई वाना कौदुना कपलई इसिंग खोंग मयादा तादुना लैरिबा नुंपाक अदुगी मनुंगदा मपुरोइबना कौबा तादुना आसीजोलनेंगना खुमलई लुख्राबी मचाना साउदुना मयुमदगी सिंजंग लौरुरगा नुंपाक अदु थुगाइबदा काइहनबा ngamdri महाकना उ अकंगबा मयाम यालुरगा नुंपाक अदु योमसिंदुना मै थाबा हौरकली मैगी मैसाना खांगबा याददुना नुंपाक अदु पोखाइरी हिंजाबी अदुसु मैना चाक्तुना लाव खोंदुना सीरे आसीजोलनेंगसु सीरे लुख्राबी मचादुना आसीजोलनेंगबु हन्ना हन्ना कौरकलबदा खुमलक्त्रि आसीजोलनेंगी मथ्वाइना मैखु मरक्ता नोंथक्ता काखिबा खोंजी मखोल अदु मागी मनाकोंगदा तारमी लुख्राबी मचाना हन्ना हन्ना कौबदा खुमलक्त्रबदा लुख्राबी मचासु मैनुंगदा चोंगसिंदुना मथ्वाइ थाख्रे आसीजोलनेंग अमसुंग लुख्राबी मचा मतै मनाव अनिसु थवान मिचाक ओइना अतियादा मतम पुमनमक्ता nganदुना लै थाजिनखी ngasi gi oina di hairang lairang na pujarakpa phunga wari asi matang aswaida losinjari hayeng amu sidagi hana nungaiba wari ga loinana mayam pumnamak amu thengnaminarasi।